Akaswani Imphal Ningthoukhomjam Suni na pau pazare ahanbada maruiba pau Security Force na thiba humbagi thabak chathabada Bisnupur jila dagi yamlaba kusukulai kaya phagatkhre Manipur da nga marang kaina puthoknabagi pandamda rajya sida leiriba achauba pukri singda nga macha thadaba hokre Kolkata da Dr. Nupiyama tamthina hatkibaga mari leinana ngasi lebak sinba thungna doctor singna thabak lekpagi khongjang changsilli amasong Med Department na hairi lagliba numit tarukni asida Manipur yauna lebak asigi tongan mafam singda akanba nong churagani Manipur da hauzik thokliba irang asi lakshinaba Security Force na lokhatpa sexual thawrangi sarukama oina thibu humbagi thabak chathabada Bisnupur Jila Police Commando na khusukulai kaya phagatkhre Police ki paun hai security gi apunba kangbu mana ngasi ayuk Bisnupur Jila gi wangu naugdakhong maichak piching gi akoiba mafam singda thibu humbagi thabak chathaki maduda 9mm CMG ama magazine ama 9mm pistol ama Kapa yarib maru mapan countrymed pistol ama hand grenade ani 2-inch mortar gi bomb ani AK-47 gi kapa yarib maru tara mathoi amasung SLR maru tara phagat ki Manipur nga marang kaina puthoktuna nga da mipal tangdaba haiba thausil gi makhada ngasi rajya sida leiriba achauba pukri singda nga macha thadaba hokre rajya gi fisheries bibagna tongan ba club singa khusamna duna chathagadawriba nga macha thadabigi thabak asi ahanba oina Imphal is zilagi ningthem pukri amasung chingwerong maning laikai gi pukri achawbada hogdokhi Mukhyamantri Nongthombam Birena nga gi pothok marang kaina puthoktuna senthok lambi lehena paikhalakpa khongthangi saruk amani Raizigi Fisheries Bibagi Director Haistam Balkrishnana Akaswani Imphal da hai ahanbagi oina tijinbada rajya sida achawba pukri lising amagi mathakta lei hariba pukri sing asida ahanba tangka ki oina nga lising manga rum thalgani nga sing asi mapamadugi club sing na yengshinbaga loinana chauna bu honaduna senthok lainabasu honagani National Education Policy lisingani kungi matungina question semba amasung answer paper yengbagi niyom gi matangda numit mangani gi oiba workshop ama tha sigi 18 dagi kunhumdoi phawba Imphal gi Dhanamanjuri College of Teachers Education gi auditorium hall da pangthoklagani hairi Council of Higher Secondary Education Manipur na thokpa cherol amana hai Wi-Fi Mar Mijo Paite Jau amasung gangte subject singi matangda Churachandpur College da pangthoklagani Thado Kuki gi oina Kangpokpi da laiba Elite Higher Secondary School da amasung Molagina Tadubi da laiba Hill College da pangthokani hairi mari leinaba singna workshop asida saruk yana ba cherol asina makhatana hairi Numinini Sathagadaba Orientation Program on New Criminal Laws Imphal City Convention Center da ngasidagi hokre Thormasi Manipur State Legal Services Authority amasung Department of Law and Legislative Affairs Government of Manipur na sinduna pangthokpani Thormadu da BJP Manipur Chief Secretary High Court of Manipur ki Justice Gaiful Shilugolmai Justice A Guneshwar Sharma Justice A Bimol Chief Justice na singba saruk yari ahanba session da BNSS ki makhada karamna trial chathagani habasi mathang da khanana nyari maduda Imphal East ki Family Court ki Judge RK Memsa amasung Thobal Family Court ki Judge W Tonian Maitai na research person amasung moderator oire Hospital da mathau toriba Dr. Singh asoyangam thogandanaba jati gi oiba ainama semnaba Indian Medical Association na kendra da taksili masigi mathakta sesul thorang oina CCTV camera sing thamba madi matik chaba security personnel sing thamduna hospital singbu asoyangam thondaba mafam ama ohennaba taksili amaromda Kolkata gi hospital amada Dr. Nupi amabu izat manghalaba matungda tamthina hatoklambagi thawdok adubu yaningdaba fongdokladuna Indian Medical Association na pungkun marigi thabak lepagi khongjang sangsilli haiba matamasida casualty amasung emergency gi oiba thabak khaktamak tawgani hairi Indian Medical Association na changsiliba thabak lepugi khongjang asi lebak asigi mafam kaya da leba Dr. Singh na saruk yari Manipur da leiriba Dr. Singh na su khongjang asida saruk yari Rajya sta leiriba Medical College sing asi ngasi ayu pung 8 dagi pung 12 phawba wakat khongjang changshin baga loinana diagnostic clinic sing thingduna mathau tawroi hairi Indian Medical Association Manipur Branch ki advisor Dr. Syam Kumar Laishram na hai nimidangi matamda candle light thanduna laikhidraba Dr. Nupedu gi mafamda ikai khumnaba utkani
IMA headquarter lauthokibagi matungina khongjang asi Manipurgi Resident Doctor Association, Junior Doctors Network, IMA Medical Students Network, Association of Health Care Providers Manipur State Branch na khongjang asta saruk yagani hairi. Tabiriba pawasi Akaswani Imphal dagini. Med Department hairi lagliba numit taruk ni asida Manipur yauna lebagasigi tongan mafamsingda akan banong churagani. Chhattisgarh, Madhya Pradesh, Maharashtra, Odisha, Nongchu Bengal, Jharkhand, Nagaland, Mizoram, Tripura, Sikkim, Arunachal Pradesh, Assam amasung Meghalaya da tha asigi kunithoi phawba maya uraptagi akanba nong chugani hairi. Election Commission na Jammu Kashmir amasung Haryana Vidhan Sabha gi mikhalgi matam lauthokre. Jammu Kashmir gi oina tangkok ahum thongna bot thadanaragani ahanba tangkak ki oina mathang thagi 19 da anisuba tangkak na mathang thagi 15 amasung ahum suba tangkak na October amada bot thadanagani. Haryana Vidhan Sabha gi oina October amada bot thadanagani, bot masing October 3 da thigani. Mikhalgi matam lauthok laduna Chief Election Commissioner Rajiv Kumar na hai Mikhalgi matam lauthokhibaga loinana election gi model code of conduct khudaktagi chanaba hore. Seat marfu tara laiba Jammu Kashmir gi oina bot lak marfu tare romna bot thadanagani. Masigi damak polling station Lishing Taramatoi Chanipan Hangani Haryana gi oina voter Kotiani henbana polling station Lishing Kulomda bot thadanagani. Mikhalgi matam lauthokhibaga loinana BJP amasung Congress na Mikhalgi sem saba hokre. Jammu Kashmir da Vidhan Sabha gi Mikhalgi matam Election Commission na lauthokhiba aduda Mukhya Mantri Nongthombam Birena hai miyam na hojikti itihas ama semnaba hakthengna uba phangle. Jammu Kashmir da santi amasung tangdu leitaba leirakpadagi Mikhal pangthokpani Pradhan Mantri Narendra Modi na haukiba sahi 10 asida chawkhotpa amasung manglomda lepchaba ngamba honarakhiba thoksil adugi mahaina awonba asi purakpa ngambani. BJP National Office Bearer singi mifam ama ngasi Nai Delhi da pangthoklagani. Dolgi President JP Nadda na mifam adugi da Nai Delhi da leiba BJP headquarter da pangthokadaba mifam asida dolgi membership drive amadi dolgi mikhal yauna lakadaba Vidhan Sabha mikhal singi matang da kumna khananainagani. Mifam asida tongan rajya singi dolgi President General Secretary sing in charge amadi atai maruiba thaububa sing saruk yagani. Uparashtrapati Jagdeep Dhankar nomagi khongchatta Andhra Pradesh ki Nellore da thungkhre. Magna mafam adude hek thungbaga Aksara Vidyalaya da chattuna Vidyalaya gi akoiba phim yengsinki tungda mafam adude leiba Skill Development Center gi phibamsu yengsingani. Uparashtrapati na Venkatalam Lalaiba Shorna Bharat Trust ki kulumdoi chuba Kumon Thoromda athoiba mitunglan oina saruk yagani. Uttar Pradesh ki Kanpur jila da passenger puba Sabarmati Express Rail Gari ngasi ayuk gurung chakre. Thaudok asi ngasi ayuk anganbada Kanpur Railway Station manakta thokibani. Thaudok asiga mari lainana IBM adi railway official sing na kupna yengshinbaga loinana thaudok asi rail gari adugi engine gi sarukta yamna thawa poshak amana thombadagi thokibani hairi. Thaudok asida misi mina amadi asokapan gi pau laite. Thaudok asiga mari lainana Rail Mantri Ashwini Vaishnav na social media da thagalakpa post amada hai Sabarmati Express ki engine gi sarukta athawa poshak amana thombadagi rail gari adu Kanpur railway station manakta gurung chatkibani. Masigi khudam changdam pumnamak leire loinana IBM adi Uttar Pradesh Police na mathau taba thabaksing laukhatli. Sarkarna Kisanong ki Baat haiba radio program ama haudoklagani. Thauramasi laumi khudingmakta taba phanganaba thaurang tawgani. Pradhan Mantri Narendra Modi na Akashvani gi thongda sandogliba Man ki Baat ki mawongda program asi sandokadabani. Nai Delhi da laumi singa unabada kendra gi lausingu masung laumi gi yaipa thaurang Mantri Shivraj Singh Chauhan na hai program asi mathang thadagi haugani. Mangna hai program asi da Mahak masama kaluna na agriculture scientist sing amasung bibag asigi official sing na laumi sing da tangai padana pau sing pigani. Aroibada maroiba pau amuk haina security force sing na thibu humgi thabak chathabada Bishnupur jila dagi yamlaba khuchukolai kaya fagatkre. Manipur da nga marang kaina puthoknabagi pandamda rajya sida leiriba achauba pukri sing da nga macha thadaba hokre. Kolkata da Dr. Nupi ama tamthina hatkibaga mari lainana ngasi leibak shinba tungna Dr. singna thabak lepagi khongjang changsilli amasung Med Department na hairi laglaba numit tarungni asida Manipur yauna leibak asigi tongan mafam singda akan manong churagani pauloijare.